Myanmar thokliba irang asina maram oiraga India da changjafam lawduna leiriba Myanmar National Singna ngakna chatkadaba kanglon yawba notification ama National Unity Government of Myanmar ge Ministry of Foreign Affairs na issue tawrakre. Notification aduna hai India da changjafam lawduna leiriba Myanmar National Singna India ge apunbagi saktam kainaba amasung kanglon kaiba thabak amata tawridabani. Masigi mathakta housing Manipur da thokliba irang asida Myanmar macha singna yawsinba amadi India ge political natraga administrative matters singda saruk yaba yaroi kanglon kaina mayai kaba chinjak lamlaki sauchek amadi lona yadaba polam amada puthok pusin tawridabani loinana India gi chana kanglon sing ngakna mafam aduda leiriba miyam ga nungsi chanana tona tineraga leiminana ba honagadabani Khudaki oiba thabakna maram oiraga Myanmar National Singna International Border landuna Myanmar da laktaba yadaba leirabadi India gi mari leinaba government natraga non governmental organization singa pau phaunaraga tekta kaidana lakpa yanaba honagadabani Myanmar National Singna khudong thiba thengnarabadi Government of India gi Ministry of Foreign Affairs ki makhada Myanmar refugees singbu mateng pangliba civil society organization natraga philanthropic organization singdagi mateng lawgadabani haibana chingba wafam kaya notification da palli notification adugi matangda Manipur ge Chief Minister Nongthombam Birana extra thagalakpa post amana hai kumjali singamaga chamapan humfuni thoi humfu humdoi dagi kumjali sing amaga chamapan marifuni pan fauba kumjali singani taruktage lisingani taratare taranipan fauba amade lisingani kunma thoidagi hauji faubagi tangka kayada Myanmar National Singna India da changsilakli kumjali singani kunma thoigi mamangdade checking amasung biometric collection chatharamdei masina maram hoiraga Manipur gi yelhomi sing ase ngasidi minority oirakpagi phibam da lakle haina Chief Minister gi post aduda palli